पाव इम्फाल वेस्ट की समुसंग शांतिपुरदा आइस प्लान अमा फिशरीज डिपार्टमेंट ना हांगदोखरे अतै डिस्ट्रिक्ट सिंगदासु हांगदोकनी हाइना डायरेक्टर ना फोंगदोखरे अफ्रीकन स्वाइन फीवर ना ओक की फार्म तोबा मियोय सिंगदा साथीना सोखले ओकचादा मरीफुदरा सीक्रे लुपा क्रोर कुंट्रा रोम की मांगले हाइना मणिपुर प्रोग्रेसिव पिग फार्मर्स एसोसिएशन ना फोंगदोखरे वर्ल्ड 𝐂𝐂𝐯 इंटेलेक्चुअल काउंसिल ना नवंबर था की मनुंगदा अकन बलान तौगनी हाइना लाक्थोखरगा लेंगांगना तुमिना लेसिलिबा करिगिनो चप चाबा थबक लौखटपियु हाइना यूथ ऑफ मणिपुर ना अपील तौरखे अमदी मियाम के मिहुत सिंबु चैबगा लोइनना सॉल्यूशन सु पीबीयु हाइना मोइरांग एनसीगी एमएलए 𝐻𝐶𝐷 ना फोंगदोखरे खुरुमजरी नॉर्थ ईस्ट विंडो की नुंथल की पाव मीडियम ताबीरबसिंगबु मोनिकासना समना तराम नोकजरी हौजिक पाव संदोकना पिजरी आइस प्लान यूनिट अमा PMMSY डिपार्टमेंट ऑफ फिशरीज गवर्नमेंट ऑफ मणिपुर की मखादा समुसंग शांतिपुरदा हांगदोखरे हांगदोकपगी थोरम अदुदा मयांग इम्फाल एसी की एमएलए 𝐂𝐲𝐸 रविंद्र फिशरीज डिपार्टमेंट की डायरेक्टर 𝐒𝐂𝐓𝐻 अमदी डिपार्टमेंट ऑफ फिशरीज की जॉइंट डायरेक्टर ओक्रम जीवनलताना मथंगसिना चीफ गेस्ट प्रेसिडेंट अमदी गेस्ट ऑफ ऑनर ओइना सरुक याखी थोरम अदुगा मरी लेना फिशरीज डिपार्टमेंट की डायरेक्टर 𝐒𝐂𝐲𝐸 हाई लमदम असिदा अयिंग आसागी खल काइथरकपना मरम ओइरगा साबगी चांग हेनगलक्लिबा असिगी असिदा nga liduna thamba ngamdabagi phibam lakle ngasi nga gi farm tawribasna nga yonba ngamhodaba matamda nga sing masa soktana ba hotnabada awaba kaya mayok naramba adu ice plan unit asna chawraba mateng oiragani ngasi hangdoliba ice plan asi PMMSY gi mideng makhada manipur state ki oina bisnupur da ani thobal da ama imphal east da ama imphal west da ama thamduna manipur gi miyam da hena khudong chana ba hotnari ice plan asna nga liduna thamba amadi masa nadana ba fresh oina chaba fanghana basu hotnari haike असेंबली मणिपुर यहाँ हाना कदम अमुकसु कोई स्टोरेज नत्रगा आइस प्लान की पोसे अमुक फिशरीज की डिपार्टमेंट की मखादा फिशरीज सेक्टर से लेकिद्री है ना लोग हाइना खली अलो सी अहन मोइना कोई गवर्नमेंट ऑफ इंडिया ना PMMSY स्कीम की चाही 2021-22 से दा पिरक मतम दा कोई ना डिस्ट्रिक्ट वाइज खाइदोए करिनो मंगा से बिष्णुपुर दा अनि मरम बिष्णुपुर ना खाइदे याम पुथोपगी farmers yang leba then Imphal West ama ada Imphal East ama Thobal da ama main taw do hadi Imphal East ki disangagre han hogi bhapta da aduga ngasi sina Imphal West ki allocated ice plan unit sini मणिपुर अफ्रीकन स्वाइन फीवर AAS यामना कन्ना संदोरकपा असिना ओक लोइदुना फार्म तोरिबा मियोइसिंगदा हाइनिंगाई लेतना सोखले अमदी लोइरिबा ओक्सिंगी मनुंगदा चादा मरीफुतरा सिबगा लोइनना होजिक फावदा लाइचिट असि संदोरकपतिगी लुपा क्रोर कुंथ्रारो मांगले हारि मणिपुर वेटनरी एंड एनिमल हस्बेंड्री डिपार्टमेंट की फंगबा पाव अमगी मतुंग इना इम्फाल वेस्ट बिष्णुपुर इम्फाल ईस्ट उख्रुल थौबाल कक्चिंग अमदी कामजोंग डिस्ट्रिक्ट लेबा ओक की फार्म सिंगदा ASF संदोकले हरि इम्फाल वेस्ट डिस्ट्रिक्ट की इरोइसेंबदा लेबा सेंट्रल एग्रीकल्चरल यूनिवर्सिटी काउदा लाइना असि संदोकलबा मतुंगदा लिलोंग चजिंग ममांग लेकाई कोंथौजा मनिंग लेकाई लोइतांग खुनौ लुकेर अमदी सारेम खुल यावना पुना मफम मंगादा लाइना असि संदोकले हरि मणिपुर प्रोग्रेसिव पिग फार्मर्स एसोसिएशन MAPPFA की जॉइंट सेक्रेटरी L विद्यासागरना ngarang paumi singda fongdarakpada manipur gi mafum kayadagi yonaba ok loiriba farm singda laina asi sandoraktuna ok kaya ma sibagi pau fanglei lachet asi sandorakliba district singdagi ukrul district ta lachet asi sandokpagi masing khwadigi heno wanglei lonena tapaki district manga da lairiba farmer singna hujuk fawada lupa crore kuntra ro mangle hairi Lodena Association asigi luchingba singna Manipur gi VAH department ki official singna control area da laiba ok lokhat pa lakpada ayet pa PB ganu amadi cooperation PBU haiki Betul ni betul kan saya untuk betul betul dia tu si mu tu mana pun si lena le si koi untuk saya tahu dah tapi pasal mana Imphal West Thobal Kachin Bisnu koi pasal mana ok se pukla matam da noina mak koi sampel je African Swine Fever hai ba virus kan thong su ko amna tam jiro ba 100% important le ba jadi na bu na ri si ngai wale ta ok farm tu na ha pa tu ba
ꯚꯥꯏꯔꯁ ꯑꯃꯅ ꯊꯣꯛꯂꯛꯄꯅꯦꯁꯨ ꯈꯪꯉꯦ ꯑꯁꯤꯒꯤ ꯃꯔꯝ ꯑꯣꯏꯅ ꯗꯤꯄꯥꯔꯠꯃꯦꯟ ꯍꯧꯖꯤꯛ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯅ ꯂꯥꯎꯊꯣꯛꯑꯒ ꯑꯦꯐꯦꯛꯇꯦꯠ ꯖꯣꯟ 1 ꯀꯤꯂꯣꯃꯤꯇꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯔꯤꯕ ꯐꯥꯝꯗꯨ ꯅꯠꯇꯕ ꯃꯐꯝꯗꯨꯗꯒꯤ 1 ꯀꯤꯂꯣꯃꯤꯇꯔ ꯔꯦꯗꯤꯌꯁꯁꯦ ꯁꯤꯂꯦꯕꯨ ꯅꯥꯏꯔꯒ ꯂꯣꯏꯅꯃꯛ ꯀꯂꯤꯡ ꯇꯧꯕꯒꯤ ꯑꯣꯞꯁꯟ ꯂꯣꯏꯅ ꯍꯥꯞꯀꯗꯕꯅꯦꯕ World 𝐶𝐄 Intellectual Council na dampakta November tha manungda akanba lan tawnaba sem saduna leire 𝐶𝐄 miyamna chana thangnaba 𝐂𝐃 maru marang khomjinba horo haina press release tokna lauthoklaba fawbada manipur lengana tumina leiseliba karigino haina Youth of Manipur na hanglakle ngarang nimidang athengmuda Imphal gi mafam amada pangtokhiba media briefing amada Youth of Manipur gi volunteer singna haike Manipur lenga ke Chief Secretary Dr. Vinit Joshi amadi Commissioner Home T Ranjit na tongan ba numit singda thokhiba orders singi matung ina State asagi law and order da sokchin gadaba amadi miyamda mi paiba 𝐒𝐃𝐀 gadaba loinana kanglo masalgi marakta irang tokhanba yaba wafam sandokpa social media da thagatpa asina chingba tawba yaroi logi oiba thabak lokhatuna charak phangangani haina khangan khrabani adubu hauzi World 𝐶𝐄 Intellectual Council haiba amana November thada tampakta akanba lan chathana patharang tawduna leire haina ifong fongna lauthoraklaba matam asida lengak asi kari tawduna leiribage masna miyamda mi paiba ma pokhanbaga loinana tangdu taba fibam leihandre haike atuba matamda lengang na miyam khangna Manipur lengang na chapchaba thabak lokhatuna lengak ama pali haibadu utpiyu haina Youth of Manipur na appeal tarakle karigumba lengang na action amata lokhalak-taba tarabadi Youth of Manipur na Manipur gi miyam ka pulaga Manipur da lan tawgani hariba kangbu aduki mathakta tawba yaba thabak tawnaba firep lawrakani haina phongdoke Youth of Manipur na meeting ama pangthokani ayong matamdadi ga minister law lay haibduma chapchana Manipur miyam khangali ba adu khangal manam maram moirakanda sidegi 𝐶𝐿 singina akoi mathakta November gi aroiba thada akoi lan taragani mahi marung loksan bayaba mayam ama loksan horo akan mamungda lan chatharagani haibisida Manipur government gi site gi hojik pawda paukhumam ta laktaba aduga Manipur miyam dasu mi paiba pokpa government athu matamda masigi poche chapchaba action ama government ama pali haibigi chapchaba koi Youth of Manipur da utiriba maina Manipur thugaigani haiba kangbu singsina thoglaiba cheron sidasu utiyu aduga government akoi lokhapam thokpa action je athuba matamda lokhat piraktaba taragadi government ama pali haibigi chapchaba ke no uthu piraktaba taragadi Youth of Manipur na Manipur da leriba praja miyam gi mathakta lan hogani Manipur gi praja hakani haiba nyoi singsi mathakta Manipur gi praja na kari tawgadage aduga government na kari tawgadage haibudo akoina Manipur gi praja singa athuba matamda government na action lobirakta taragadi masi chapchana akoina chatharakani aduga Manipur gi praja singnesu akoigi masida sem saduna lebiyodana Youth of Manipur gi maikaidigi haijari akoina hoji Manipur miyam ga tanaraga tawrokpa matamda Manipur miyamna masigi matang sida karigumba initiative lobirakta taragadi Youth of Manipur nasu Manipur da peace leire haina lojaraga la loirena lojarakanda Youth of Manipur na lebaksigi irang se loisanaba honabada Manipur gi nahasing punjalakanda chatharam thabak thoromasidagi leithokanda akoi vision lomda oina youth chi amaga koi punjaliba aduga youth ki vision lomda kari tawgadage nahasing sigi lambi lomda oina chatharakani haidana government amadi Manipur gi miyamda Youth of Manipur gi maikaidigi norong thanjari Manipur State Sumang Lila Council amati Theatre Mirror Imphal anina sinduna thabum ama chatharakpa Kungamapan suba Moirang Parba Tradition to Yumfam Oiba Theatre Training Program gi thorap ngasi Iboyama Sumang Lila Sanglenda Loshin Kray Thabum ama chumna chatharakpa training program Loshin bagi thoram aduda Manipur lenga ki Art and Culture ki Commissioner 𝐿 IAS na athoiba mitung Manipur State Sumang Lila Council ki President M Purnimasi Lemana thoram mapu amadi Crime Against Women and Children ki SPPH Maheswari MPS na akhanaba mitung len oina sarkya ke Training program ki saruk ama oina training yaukhiba trainee sing amadi oja sing da certificate yentokhe Loshin bagi thoram aduda athoiba mitung len gi warol thamnaduna Art and Culture ki Commissioner 𝐿 na hai ariba matam gi art form sing asi hawalakliba mahairoi sing da khanghalamdaba taragadi lamdam asigi tungi mirol na Manipur khunai gi chatna launchat khanglak-taba yai lairik ta yawba wari khakta liduna tahanbadagidi mitta uhanduna yenghanba khanghanbana art form sing ase kanbada achoba thodang logani nationalism gi wakhalonda yumfam oduna dramatize oiba mawongda narrative art form sing hawalakliba mirol da khangalasi haike
운동 용어는 공행시에 역동감이 아이것이 불구세요. 정말 거기 세례로이나 하는 공개를 바이브로 비성적으로나 아들이 아니면 우리 그저 여기 경쟁적 이런 걸 보이면 들어오면 마음으로 세례지 나오고 한다. 마음으로 빠져서 백신은 Training program asida tangkul furumna ahanba oina saruk yaduna lila sanake loishinbagi thoramgi saruk ama oina training sina lila macha kya su kangluk khaidutuna utke Moirang AC gi oina mamangda pangthokiba thabak thorang sing amadi tungda lakataba chakot thorang ki matangda AC asiki miyamga loinana khananaina bagi mifam ama Moirang film lekaida pangthokre NPP gi president PH Mega advisor Y Modu party asigi maru eba luchingba kana sarkya ke ba mifam antuda MLA TH Santina AC asiki lambi ayamba black top tore wali ba kharasu horani haike chakot thorang ga manungda Moirang awun kaithal nona sanaba thorang khamnu kaithal khongjinaba toba INA Hall amadi museum nona semnaba thorang thaknaba isingi matangda fubaladagi kwakta fauba water supply gi thorang paikhatpa hoba thamna pokpi dagi Moirang yoba kaifalambi double road semgatpa Moirang college matamga chunana semgatpa atai intervillage road sing semba asna chungba kya athubu matamda miyamgi mangda uhanaba thorang leire haina MLA Santina haike Mang na makatan hai hoziki miyam na chay di haiba solution di purak na bawafang putok pati ngamdaba si yaning day. Aduga AC asiki miyam na tagalaklaba MLA bu mi karana TV mamang da fam laga fam thado hairaka thado kadra hozik MLA minister na kari tauri hari MLA ministers na tawdraga fibams da lakadra haikibaga lonana irang asida imasing na lawkiba daita amadi nahas na pangtokiba thabak sing miyam na kaidongnungda miraiba amadi kawba yaroi haina MLA Santina fongtoke leiriba lenga asida afaba solution pibiu hena daita sinabiu aduga ingtapa fibam hanjil hanbada miyam puna honaminasi haike tungda tiliba miyam na MLA masa yauna Manipur kanaba kholaw sing lawke Persahabatan support orang berba, malu kan ini lansi kita bertadi, ini mai nupisi kita berba, kau suara, manipuri tias bertadi, manipuri tias itu dia berba, itu nupisi kita berba, ini kita berba, jadi berba, ini sendiri orang berba, saya nama berba, mahu itu memang, manipuri kita berba, kau berba, lansi tias kita berba, yang ini korang jadi berba. Manipur persahabatan itu ngatur kau boleh kemudian yang sedang nama saya sekarang untuk mereka masuk tahu untuk mereka sekarang untuk mereka masih jangan mereka dari itu kita lagi kita sampai berada mati mereka yang disana kerja Manipur pun bersekolah tapi kehadiran semua berada aku yang bertegur kalau guna alhamdulillah Moirang SK MLA TH Santina Moirang College ke Block A amadi Block B da hangba relief camp ta leiriba mioi chatruka kunthani thoida state lengang na anirak suboi na piba ningtham khudol oina blanket sing Moirang College ki campus ta yanthokhrei blanket sing adu khusinaraba tungda MLA Santina ngasi no manini da kendra sida leiriba relief camp khudingda blanket pinaba thorang leire haike aduna miyam na lengang na matam ki paikhalakliba thabak singda cooperation pibiduna hanagumna ingtapa tangdu leitaba lamdam ama oihanaba hotnaminasi haina appeal tawke Mau sagum tang dulay na label lamdam ama oina ba Manipur lengak amadi barat na mata-matam ki paikhalak pa thabak singda miyam na hena mateng pangbidu na tourist na yam na lakning ba Manipur ado amuk hanzina ba honaminasi haina so MLA Santina appeal tawke Ini blanket kalau mereka dipisah terus. Karena nasi hari ini masih box itu itu ni kalau batang dah lep tanah marang kendra lagi belum boleh ba. Lep kai blanket ni tu je. Loi tu pisah lagi. Aduh kau state government na mata gila boleh ba. Lep tu lagi boleh sih tu sana ni tu pun dari ba. Asida Manipur persamian na amadi lep tu lagi ba. Abdi kurun lagi ba. Ayi barang kendra lagi baru pisah na. Kena cooperation pilihan lah, ikutnya sanksi politik orang orang itu sekarang orang orang itu awak ni baru orang orang itu makai pagi itu na, aku kena apa sanksi, ulo perpengambang, setiap apa
ꯑꯣꯏꯍꯟꯗꯨꯅ ꯑꯥꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯣ ꯑꯃꯨꯛ ꯃꯤꯌꯥꯝꯗ ꯎꯍꯟꯅꯕ ꯃꯥꯂꯦꯝꯁꯤꯗ ꯎꯍꯟꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛꯇ ꯉꯥꯛꯇꯪꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ Of trusted diagnostic service, Babina Diagnostics. Breaking matungda mayambu amukan taram nokchari makataba pausing pichari. Manipur lengaki Public Works Department ki makada Kakching Assembly Constituency da Manipur da ihan handoina paper block technology sisinaduna lambi semliba singarang Manipur lengaki Works Minister Govindas Konthojamna MP Lesembasna Jawba amadi 𝐂𝐲 MLA ꯃꯌꯥꯡ ꯂꯝꯕꯝ ꯔꯥꯃꯦꯁ꯭ꯋꯔ ꯌꯥꯎꯅ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯇꯩꯗ ꯑꯃꯨꯛꯇ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕ ꯄꯦꯄꯔ ꯕ꯭ꯂꯣꯛ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯕꯤ ꯁꯦꯝꯕ ꯌꯦꯡꯁꯤꯟꯕꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯀꯛꯆꯤꯡ MLA ꯃꯌꯥꯡ ꯂꯝꯕꯝ ꯔꯥꯃꯦꯁ꯭ꯋꯔꯕꯨ ꯀꯛꯆꯤꯡ ꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯦꯄꯔ ꯕ꯭ꯂꯣꯛ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤꯕ ꯑꯁꯤꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯅꯕ ꯋꯥꯐꯝꯁꯤꯡꯁꯨ ꯐꯣꯡꯗꯣꯛꯈꯤ Global Manipuri Federation GMF Thailand Chapter ki member Hauzik Thailand da Leiribi Arati ki Machanupi Ajay Krishnan amadi Bindi ki Machanupi Prasanna Jeti na pirakpa Achoba Senfam ki Tengbang Yaungna DM College of Commerce 2009 batch ki team anina kusamna duna Kumbi Awang High School da hangba relief camp da Tengbangi Potlam Sing Pikray Potlam Sing atuki manungda insang napi ningtam thana changlakpada senaba firol blanket khomoja ahal sing amadi apikpa angang singi sangom na chingba atay maru eba potlam kaya ama yenthokhi Lonna relief camp aduda leiriba jahi amadagi hauraga jahi kunmanga fawagi angang singa wari watai sanaba amadi layekpagi thoram amasu pangthokminakhe madung tarakpada Global Manipuri Federation GMF ki teamna miyamgi awabada saruk yaduna angamba mating pangkhigani harakli DM College of Commerce 2009 की ओजा प्रेरित की कोई मरबोई सिंगा लोनेना अमदी इम्फाल दगी कोई मरबोई इसी नौ सिंगा ममल याम लबा कोई साने थकनबा सेंग साप कोई इंथांग नापी लोनेना इंथम था संग दरिया द सिंग मोजा कोई ब्लैंकेट साने थकनो मना मसिंग तोंगान तोंगान फोरम कैम मरुगम मुकुबीर कांदा लाने सोनबा इसी नौ मयाम सिंग असिगी तंगाई फदना तौदब यादे हाइदरा मकोई संग थोंग लापसी के मसिगी कोई क्लब की माइके कोई किलो कुमी की माइके दिगी इकाई कुनो Imphal West ki manung chana mayang Imphal Charoibong UFO sanglen the Department of Language Planning and Implementation Government of Manipur amadi Meitei Irol 𝐒𝐃 Silon apun balop milalga kusam naraga mafam aduda leriba lanjenarapa sing amadi UFO ki thomi singda numi tarani lemna Meitei mek tambibagi thoram ama haudokhrei thoram aduda SH Tomba mangang na hai lamdam asida leriba mipum khudingmak Meitei mek hainabagi pandamda khongjang asi jangsin bani sarugyariba miyamda milalgi maikadigi lairik kolom pencil che singsu lemna yenthokhe makata na su mafum khudingda mipum khuding mayek asi haihana pa khongjang asi jangsin khigan hari Lonina hokiba numit kharagi mamangda Sadar Hills da kuki furuki mioi amana Manipur lengangna sakhangladuna amadi gazette notification thotuna lisingani taruk tagi Manipur gi mahilo singda Meitei mek amadi Meitei gi product sing Sadar Hills amadi manang nakpa mafam singda ban tawre haina social media da viral orakli basi athupada handokadabani yaningda ba kya leirabasu lengakta haina gadabani adudi natana milalda atamna singarak pathoklabadi afaba oiroi masigi matangda lengangna nimitarani gi manungda leibak irang thoknaba social media da thagaliba mioi sing fagadabani natrabadi lengaki mathakta akanba khongjang changsilakpa yai hairi Manipur gi leriba fibam asna maram oiraga Salin Digital gi tarataruk suba foundation de ngasi Salin Digital gi mini studio da achamba thoram amaga loinana pangtokhrei ngasi gi thoram aduda Salin Digital gi chairman Fanjobam Lanajit Singh Bahujana Sahitya Academy Manipur gi PRO Thiam Somen Singh
Selin Digital की FPO 𝐂𝐲 James Singh Nasruk Yake. Thorom aduga mari lainana fanjobom lana jitna haike housing Manipur da thokli bakangluk kilan asigi waroisin state amadi central lengana purak pangamjriba si nungaite thokli bakangluk kilan asiga mari lainana Selin Digital की maikadiki India की MP Minister MLA Singh yauna miyoi kun ka manga romda memorandum pisinba laikhrei lonana miyamna mateng pangbiba amadi pungning thaugatpibana Selin Digital na ngasi fawba miyamgi mateng pangba ngamkhibani haike Myanmar origin amasung Norwegian citizen oiriba Myanmar da leiba lalhauba loop amagi miyoini hariba Mia Siemon asi Human Right Alert HRA ga ing soklising ani kunni thoida thengnaba matamda Imphal gi Central Jail da detain tawduna leiramke masigi mamangda mahaka HRA gi thengna kiba amadi paw fauna kiba amata leite hana Human Right Alert Executive Director Bablu Loitongbamna Gerald amada sangdorakle Gerald asna high local newspaper amada Myanmar da leiba lalhau loop amagi member oiriba nupi ama 𝐒𝐲𝐈𝐓 Norwegian passport ka konana fare haiduna yaurakpadagi social media da viral oirakliba asida HRA na sengdorakli matudi Norwegian citizen oiriba Mia Siemon gi case asi Manipur University da Myanmar studies ki instructor oiriba mioi asina HRD da tharakpati khangnabani lonina HRD na Mia Siemon ga masigi mamangda khangba amadi paw fauna kiba amata leite HRA na upay leitraba nupi amani khanduna case asi lokhatuna masigi mathangda New Delhi da leiba Royal Norwegian Embassy da paw ama pikhibasu lei madugi matungda mahake passport adu expired oibana anoba passport ama issue tawkhibani hare Jolas na makha taraduna hai Bill da thadolaba matung laifam leitabana Mia Siemona HRA da mateng nirakhibani amadi court ki trial tawgadaba leibana NGO na chalaiba nupi singi home amada mahakpu thamkhibani haina Joel asida palei loinana Manipur da tholokliba irang asna maram oiraga mahakpu home aduda thambada khudong chadaba khara mayokna re haina NGO aduna hairakpadagi air ticket kautuna Manipur dagi thokhan khinaba sinki hare Manipur da trial chathariba case amada mahak samon tore haduna HRA da khanghalakle adum oinamak HRA na mahakna Manipur gi jail da leringai dagi hona paw fauna khibal leite amadi mahaki matang da kari amada su khangde HRA di humanitarian service ke manung jana legal aid speak kibang khatani hare Panbaya Johi Yankanitoy Surabi Mia Siemon asi 𝐒𝐲𝐈 Kaithal da yamna chungnaningai mawongda Manipuri su thoktana kaithal aduda leiramba ima singa paw faunanaba hotnaringai police na passport kamari lenana hokiba October 16 da fakhibani Manipur da thokliba irang asida 𝐁𝐿 narco terrorist na landarakpada Manipur gi ngamkhai ngaunaba thawaina ponta pikraba thoba singi mafamda leisu katuna thoba singi mafamda leisu katuna ikai khumnaba utkhrai Sagolban Yengkhom Leirak Development Club na sinduna lekai gi miyoi sing yauna imale bakidaba thawai ka thokraba athoba singi mafamda leisu katke Loshilakpada maroiba paw sing omhana pijari Imphal West ki Samusang Santipur da Ice Plan ama Fisheries Department na hangdokhrei atai district sing da su hangdokani haina director na phongdokhrei African swine fever na oki farm toba mioi sing da sathina sokhalei okchada marifutara sikhrei lupa crore kuntra ro mangle haina Manipur Progressive Pig Farmers Association na phongdokhrei World 𝐶𝐄 Intellectual Council na November thagi manungda akan balan tawani haina laukthokraga lengaw na tumina leisaliba karigino chapchaba thabak lokhatpiu haina Youth of Manipur na appeal tarakle Amadi miyamge mihut singbu chaibagal loinana solution su PBU haina Manipur Moirang SK MLA TH Santi na phongdokhrei Hoziki oinadi Northeast Mindona sandokchariba Manipuri paw matang sa lusinjari mideng tabiri pamayam pumnamakpo amukana khurumjari